Naga Peace Accord ki matangda political parties singi firep khangtokna ba nongmagi oiba political convention pangthokre CPI CPM LJP amasung MPP gi mi natana atai party gi meeting lakre Maitai Furup ki sanamahi lining chachaba singi yamna maru oiba sanamahi bu thawni jabagi thoram sanamahi jeng hongbagi thoram haying khongbal amadi kanglada pangthokre Amasung CBSE na lauba class 10 examination ki result lauthokre chahi asigi oina mahairoi mari na apun mark chamanga ki manungda chamriga masudara mapan phangtuna makok oikre Mayam bakrum jari adom neng biri bisi impact news ni ai pinki okram na hoje pungja si fau bagi maroiba pausing mayam da pizari India government amasung NSNIM ani gi marakta chathariba Naga Peace Accord na maram oiraga Manipur gi saktamda akaiba oirakpa yabagi fiba masida political parties singi karamba firep leibagi haiba khangtokna ba nongmagi oiba political convention amanga si palace compound leiba lamyan ba sanglenda pangthokre adubu laibak thibadi ayuki matamdagi chathaba haukiba political convention aduda numit yungba matam faubada CPI CPIM LJP amadi NPP gi mihut khara natana maru oiba political party ki mihut amata saruk yakhidabana maram oiraga convention asibu sinkiba amuko CCSK amasung UCM gi maikai degi nungnang ba fongdokre Political convention adu maru oina in search of the elusive peace cutting across party lines to save Manipur from disintegration under the evil design of India haibe hiramda khananai nakhi Convention aduga mari lenana UCM gi President Sunil Karam na paumi singda fongdorakpada Naga Peace Accord na maram oiraga India government state asigi asengba saktamda hiram amatada ahongbo purakpa yaroi haiduna UCM amuko CCSK amusung Manipur miyamna khongjang kaya changsilakli Masigi saruk ama oina hiram masigi matangda political parties singi karamba firep leibagi haiba civil society singa khangmin naduna paikhat payaba thauram sing paikhat nanabagi pandamda convention asi pangthokpani loinana state asigi asengba saktam kannana bohonabada civil society amasung miyamna lawriba thaudangum political parties singsu chapmanaba thaudang lawfam to I haiba wakhalonda base tawraga convention asi sinbani hainasu makhatana fongdoraki Amuko UCM CCS kana hanjan kya rakhana memorandum pira kana ethnic line that division tabu financial autonomy territorial council semna simba panaga ogera supra state ogera cultural or regional ogera hariba makalam tagi yaro che hanjan prime minister amsong mari lena basing da hajagre aduna hariba wafam singa se ngachi ju chetna khompham ase lele government of India na Manipur kundariba fruit masing marakta Manipur miyamgi against lakpa taragadi hantakti sabsana government midana khaliba wakhalon karino haibasi mayek sengna thengnana bagi damakta political parties miyam punamak amasung seso punjalakana aikoi Manipur gi akanba phirip ama longnana gi damakta hantakti siba changba khangdana tawkani haibsi Maitai Furup ki sanamahi lining chachaba singi yamna maru oiba sanamahi bu thongni jabagi thoram sanamahi cheng hongba pangthokre thoram adu da thoiba mitung lenoina saruk yakhiba art and culture ki minister oibata natana lining thau sanamahi temple board ki president su oiriba langpok langpam jayanta kumarna Lai harauba kumaibu UNESCO ki intangible heritage list ta yawhanana bohonari haina fongdokre ahanba Manipur Rifles laiba haying khongbal ufong yumfam sanamahi temple complex ta pangthokiba thoramadu da jayanta kumarna makhatana Lai harauba asibu sakhangnana bohonabada committee ama semduna akhang ahi kayana tanari sanamahi lining gi puya ama lairibanina matam kayadagi aikhoigi oiba lining gi lairik ama lairamdaba adu ngasidagi di lining asi khangba hengkatlagani haiki Ayuk angan bedagi hauna Maitai Furup ki mapu oiba oiriba sanamahi gi mafamda lamdam asigi nupi angang ahal laman kayana laktuna cheng hailai katnaki Lakiba singna cheng hailai katlaba matungda nungayai faba chahonga hongba pinabiba machamasu fangdriba singna machamasu pibinanaba sanamahi ki mafamda thauni jaki Cheng hongbagi thoramatuda sanamahi temple board na puthokpa sanamahi lining puyasu fong laduna lairik adugi maramda lakhiba miyamda masaksu takhi adum ngasi dia khoi miyam na mangjar ko makhal mangdo khal makai de chen ba hon na bagi le pa hokja ba habetai karino an miyam na thanami ba miyam singje masidagi amadi puthoe but puthok bose masida amuke hen na matin magul laina bagi ne habagi lairi ba khang miyam se tanaraga
हेन फजहनब होनब बोलुम हेन चाखोनब होनब कदी हाफिन जगेन होनब ना हाइबद मदु पुथोइब लाइरिक्सी मसी मरिक महौ यावबा मयाम दा कानगदौबा अमसुम लाइंग थोंग थौजन लाइरिक हेन होनबदा मयाम मतेंग पांबियु सेंट्रेंग पाखंग बसी मतम कुइना मचा पोलक्तबा माना इंगागी तरा मंगानी पानबसी लाइनौ सनामी खोरमेबा मणिपुर की पुवारी की ख्वाइदी इहान हानबनी हाइदन लौनरिबा नोंदा लाइरेन पाखंग बसे नुमिसिदा खोरमुबदगी पोकपनी हाइदन लौनबा मरमदुना मचा फंगदबसिंगना मचा निजगे हायरबा लन लैतबसिंगना लन निजगे हायरबा पुंसी निजगेना खल्लाबा इंगागी तरा मंगानी पानबसिदा लाइनिंथौ सनामैदा चिंगबी चेंगबा हायरगा खोरमै चनरबसि लाई कंगला रिलीजियस कमिटी कंगला फूड बोर्ड न सिंधुना सनामही चेंग होंबगी थौरम ngasi कंगला दा पांगथोखरे सनामही लाइनिंगबु चचबा मियोय सिंगना यामना मरु ओइबा कुमहै असिगा मरी लेनना मियामना कंगला दा लेबा लाइनिंग थौ सनामही की खुफम दा हाइकल लेका तमदुना चेंग हाइदुना नुंगाय याइफबा पुंसी नुंगसांगबा चरा नोंगदमनबा थौनी जखी पेना असैबा सिंगना यकाइरोल हौदोकलबा मतुंगदा लाइनिंग थौ सनामही मिंखै सैथाबा वारी लीबा सीदबा मपु असिगी मतिक मंगाल सैथाबा इसैना ngasi थौरमगी मपुंग ओइबा सरुक ओइखी थौरम असिगा मरी लेना कंगला रिलीजियस कमिटी कंगला फूड बोर्ड की मेंबर प्रोफेसर साइरेन नीलबीरना हाइखिबदा लाइनिंग थौ चेंग होंबा थौरम असि चही कयागी ममांगदगी हौदुना लमदम असिदा लैबा मियोय सिंगना यामना मरु ओइना अचेत पथाजबा मगलोइना लातुना लाकली नुमित असिदा पुकनिंगी ओइबा खेनबा थमदना इपा इपुगी हाक्तक्तकी हौदुना चथरकपा थौरम असि कायहंदना खुनाय असिगी खन्ना अफबा पुरकनबा थौगनमिनसी हाइना प्रोफेसर साइरेम नीलबीरना थमलखी सनामैसे होंबा हाइबसिने असे तौरबसे अखोइना चाइफन नुंगाइबा पुंसिबा ओइनबा चाहोंग आवंग पुंसिबा ओइनबा ना लाइन थौ सनामै मफम थौनि जबने थौरमसे गाइना मरि लेना मयाम दाजनिंगदि अखोइना पुनिंग वखल तिनना लाइन थौ सनामै निंगसि अखोइ निंगदु लाइबनि युमथो मुदमक्ता लाइन थौ सनामै निंगदु लाइ अखोइ युम खुदिमक्ता सनामै काचिन हाइना अखोइ सथोंग पानमरा लातुन लाइयोनि अदुमा लाइन थौ सनामै से अखोइ बिपुंग खुदिमक्ता लातुन लासि मसे अखोइ इपा इपु हाक्तगि हौना लातुन लारबना अखोइ अदुम निंगसेना हाइजोजने जान मरु ओइबने हाइजबने मणिपुर की मपान लेबा येलहौमी सिंहबु हातकनी हाइदुना किहलखिबा वीडियो अदुबु सेमखिबा अमदि यावखिबा मियोय सिंह फाबगी महुत्ता असिगुंबा किहन खंगनबा लेरे येलहौमी सिंह चेक्सना लेननबा वीडियो अदुबु सोशल मीडिया दा थागतुना अलर्ट ओयहनबबु इंडिया की लॉ वायलेट तवी हाइबगी नमादा येलहौमी सिंह कननबा इंखलकलिबा एक्टिविस्ट कयाबु फाजनखिबासी ह्यूमन राइट्स डिफेंडर सिंहबु सिंगनबनी हाइना यूथ एक्शन कमिटी फॉर प्रोटेक्शन ऑफ इंडिजिनस पीपल ना चेरोल अमदा यानिंग फोंदोरकली लोइनना गवर्नमेंट ना येलहौमी टारगेट तौबा नॉन इंडिजिनस सिंह अथुबदा फाबियु लोइनना नहा एक्टिविस्ट सिंहबु खुदकता थादोकपियु हाइना चेरोल असिना मखा तारकली महात्मा गांधी नेशनल रूरल एम्प्लॉयमेंट गारंटी एक्ट एमजी-नरेगा अमसुंग प्रधानमंत्री आवास योजना PMAY की सेंथंग मणिपुर गवर्नमेंट ना मतम चाना पिथोकपीद्रे हाइना इम्फाल वेस्ट ब्लॉक 4 दा लैरिबा अपुनबा प्रधान कुंट्रा मापन्ना पेंदब फोंदोरकली हिरमसिगी मतंगदा मणिपुर प्रेस क्लब ता पाउमी सिंह उनबामदा इम्फाल वेस्ट की सगोलबन सापम लाइरा ग्राम पंचायत की प्रधान AB सोर्जित ना फोंदोरकपदा मिनिस्ट्री ऑफ रूरल डेवलपमेंट ना चाहिए सिगी अप्रैल मापनदा थादोरकपा चेरोल अमगी मतुंग इना MG-नरेगा की सेंथंग इंप्लीमेंटिंग एजेंसी सिंगदा पिथखरे स्टेट गवर्नमेंट ना हाइरिबा सेंथंग असि स्टेट की शेयर का लोइनना स्टेट एम्प्लॉयमेंट गारंटी फंडा नुमित हुमनिगी मनुंगदा ट्रांसफर तौगदबनी हाइनसु चेरोल अदुदा मयेक सेंगना इरी हाइना फोंदोरखी लोइनना PMAY की मखादा इम्फाल वेस्ट 1 की ओइबा बेनिफिशियरी चनी का 53 ना युम साबा हौदुना अहानबा इंस्टॉलमेंटा बेनिफिशियरी अमममना लुपा लिसिंग निफुनिपान फंख्रबा मतुंग अनिसुबा इंस्टॉलमेंट पिरक्तबदगी युम साबा लोइसिनबा ngamdre हाइनसु पेंदबा फोंदोरखी मरम अदुना नोंजु था लाक्ट्रिङैदा लोइसिनबा ngamnanaba अथुबा मतमदा पिथोक्तना लैरिबा सेनफम सिंग असि मरी लैनबा सिंगना पिथोक्ननबा होटनबियु हाइनसु अपील तौरकली इसे पैसा मतम चान थादोकना मथंगी सेकेंड इंस्टॉलमेंट पैसा लापगी मतमसी करम का लाकदों हाइबंगमद्रे अदुगा मरुओइना मणिपुर सरकार के सु कोई गो टू विलेज गो टू हिल हाइबा प्रोग्राम से
सिलीदनको खुंगंगी प्रजा का हकथेंगन उनदना अवा नुंगाई दरकार करी ले है पोत सिंधु अवार पासनो हंगी बने दो मरुन सेंगो सागतो बिसुगुंबा मिनिस्ट्री पिरेबा पैसा सिंगसी खुंगंगी सेगोत नबा खुंग मतन सेंगो सना पैसा पिथरे सिंगसी सिगुंबा सिंगसी मतम चान थादोक्तरगा गो टू विलेज तौगी पोसी सिमसिगी वाहन थोक्सी लेगद्राइबा Education is ki makada lariba Education Engineering Wing gi Chief Engineer ama mamang chahida fong na corruption tawbagi damak suspend thamkraga makhata aba kari gumba action amata laukhalataba si kari gino haina em suna mari leinaba singda wahang hanglakli mahiroi lup asina thadurak pa cherol amagi matong inna thengkhang kayarakta corruption ga mari leinana suspend hanjin tawkraba misak amabu wachat wanom michang sangalai haibagi matagum namsinduna thamliba si kari gino athuba matamda Education Minister Namit Yeng Changbiduna Departmental Inquiry Pangthokduna Madik Chaba Chairak Piyu Haina Pauselakli Playkai Miyam gi ayaba yawdana Nesu Ground gi mataida drain semnanaba leibak kotpagi thabak miyamna thingjinkre drain semnanabagi kotholomba leibak sing amuk hana miyamna funjinkre Nakalamaromda Chawkhat Thaurangi Khongthang Oirabasu Mari Leinaba MLA Amadi Miyamgi Ayaba Yawduna Laukhatlamliba Khongthang asi laibak thibani haina Wangkai MLA O Henry na Fongdokre Wangkai Assembly Constituency ki manung chanba mafam asida Thangnabada laiba Khurai Assembly Constituency ki MLA na tawningbada tawba yaningde Nesu Ground amadi pukri sokpa yaroi haina wakat mifam famkre mafam aduda yengsinba lakiba Wangkai Assembly Constituency ki MLA na Lainga ki policy amagi makhada laukhatpa khongthang leibasu natana jurisdiction ki wangmada tawningbada tawba yaningde ground asi semjinduna Assembly Constituency animaki oina Sizinasi hairabasu punna phaminaraga tatok tasin tawba yai kanagumba amagi ayaba yawdana Wangkai Assembly Constituency ki polling station 15/35 amadi 15/36 oriba mafam asida tawningbada tawba langani Assembly Constituency ani asigi MLA amadi laikai miyamgi marakta yasinaba ama puraktri faubadi drain sembagi khongthang lepinaba mahakna pil tawki सरकार की इविक्शन तौर डेवलपमेंट तब फै अदुना मागी पर्सनल लेवल तौगनी हायरगदी मदुदी यम चाव मिसअंडरस्टैंडिंग अमा थोलकनी अदुना अइना हाइजनिंगबदी मसुदा टेबल टॉक तौरगा सिने हाइनागदौनी वाबो ग्राउंड डेवलपमेंट तौनिंगे केसु गाइड तौबिरु लाव अखोय पुंजलगा तौमिनसि मागी ग्राउंड लेति हायरगसु मदुगी मिसअंडरस्टैंडिंग दु क्लियर अप तौनबा फजना टेबल टॉक ओइना तौमिनरागा इमाइबेल मैमसिंगा इपाइपल मैमसिंगा मखोयगी सोखंगाई पुथोकपिरो अखोयगी सोखंगाई पुथोकमिनरागा करीनो है तानारग फजन तौमिना फगनी अगर गमेदना नुंदांग तंजा अचिक तंजा यंग पुंग तो कोटपी गमे पंगतौद तौबसी तौबीदनब अना हाइजरी Nakalamoromda wakat mifamaduda saruk yakiba langdai apunba maira paibi lupki KCRM Subhashini na Khurai Thangjam Laikai Miyamgi mai piriba Nesu Ground ga tainana leiriba transformer lokthokpa yaroi Englising amaga chamapan yankhai mapandagi club asi linkhatuna afaba sanaroi kaya puthokraba lampak asigi lam kanagumba amatana sokpa yaroi haiki Thangnaba Assembly Constituency ki chawkhat thorang paikhatpada ayetpa thingba leite masa masagi Assembly Constituency chawkhanana bohona biu chawkhatpagi mingda atopa Assembly Constituency da khut thingjan birakanu haina fongdoki अखोई क्लब से कन्बियू अखोई सानबुंग से कन्बीरमु पुखरी कन्बीरमु अखोई ट्रांसफॉर्मर से अखोई मफम चाना थम्बिरगा अखोई प्रजासिंगी अवाब से यंगबिदुना मफम चाबा मफम दा हाना खिल्लगा कोन्ना ट्रांसफॉर्मर से पांखटपियू पुखी कन्बियू लंपाक से अखोई सानबुंग ओइना मफम चाना मागी पॉइंट सुना थम्बिरमु अदु खक्तनी अखोई कनागुम मी अमतदा तमना सिंगनजब लैजदी Nakalamoromda Khurai TV Tower ki lambi paktokpada Khurai Nesu Ground amadi ground asiga thangnana leiba pukri achauba ki lam machet ama fauba so kadaba leite Wangkai Assembly Constituency ki manungchana Khurai Thangjam Laikai ki miyamna lana khanaram labasu thorang asi achumba wafam khangbadagi yana khre haina Khurai MLA na L Susindro na fongdorakli ngasi Nesu Ground ki community hall gi mamangda paumi sing unabada MLA na lambi pakthok chawthokpa asigi matangda kanagumba miyoi amatana politics ki khudong chaba launanaba thausil tawbiganu matamamada Khurai amadi Wangkai Assembly Constituency ani asi punna leirami Wangkai Assembly Constituency ki manungchana leikhrabasu Khurai Nesu Ground amadi Khurai ahongpung haina ngasi fauba mingau leiriba asina
araba khudam amani TV tower lambi asi matamga chunaba maongda semnanaba laukhalakliba khongthang asina ground amadi pukri sokadaba leite amadi transformer leiriba asisu mafam chana thamnanaba singani khurai nesu ground asisu matamga chunaba ground ama oina semgatuna afaba sanaroi sing puthoknanaba amadi matamgi matung inna pukri asisu retaining wall chanduna miyamda hena khudong chananaba thaurang lokhatkani haiki hiramasigi matangda assembly constituency animaki miyamna wakhallana khanaduna saunabagi wakhalon thadokpiyo haina mahakna appeal tawki ꯂꯝꯕꯤꯁꯤꯡ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯅꯕ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯤꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLAꯅ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤ ꯂꯧꯊꯣꯛꯈꯤꯗꯧꯔꯦ ꯒ꯭ꯔꯥꯎꯟ ꯑꯁꯤ ꯂꯝꯕꯤ ꯁꯦꯝꯕꯗ ꯌꯥꯎꯈꯤꯗꯧꯔꯦꯅ ꯄ꯭ꯔꯖꯥꯗ ꯂꯥꯟꯅ ꯄ꯭ꯔꯆꯥꯔ ꯇꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯙꯔꯅꯥꯁꯤꯡ ꯑꯁꯤ ꯐꯝꯃꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯒ ꯃꯗꯨ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯚꯥꯞ ꯇꯥꯗꯅ ꯃꯁꯤ ꯑꯌꯦꯠꯄ ꯂꯩꯇꯕ ꯑꯗꯒꯤ ꯗꯦꯕꯂꯞꯃꯦꯟꯗ ꯂꯣꯏꯅꯃꯛ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝꯗ ꯄꯤꯕ ꯍꯥꯏꯅ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯐꯥꯎꯗ ꯃꯌꯥꯝꯅ ꯎꯕꯤꯔꯝꯒꯅꯤ ꯈꯨꯔꯥꯏ ꯑꯋꯣꯡꯄꯨꯡ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯤꯕꯁꯤꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯈꯨꯔꯥꯏꯒ ꯋꯥꯡꯈꯩꯒ ꯑꯗꯨꯝ ꯄꯨꯜꯂꯝꯃꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯇꯥꯛꯇꯅ ꯂꯩꯔꯕꯅꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯖꯥꯁꯤꯡ ꯂꯥꯟꯅ ꯄꯨꯕꯤꯒꯅꯨ ꯍꯥꯏꯕ ꯑꯥꯔꯄꯤꯂꯞꯁꯤꯗꯪ ꯑꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯊꯝꯖꯒꯦ Langmaidong Tejpur Makhalekaidagi Maibam Kantakumar Singh Amadi Pisum Thong Ningombam Lairaktagi Huning Sungbam Athoiba Singh Hariba VDF Personal Ani Asina Manung Matam Chatana Laikidabada All Manipur BDF Welfare Association gi Cherol Amana Nungaitaba Fongdorakli Battle of Red Hill gi Humbudra Marirak Suba Ningsing Thauram Ngasi Bisnupur District ki Maibam Lot Paching Red Hill da Laiba Indian Peace Memorial da Pangthokre Thauramasi Second World War Imphal Campaign Foundation na sinduna pangthokpani British Deputy High Commissioner to India Bruce Bucknell yauna Thauramasi da sarukyaki pesingna lanfamasi da laikhidraba thauna faraba lanmi singi lanfamda laikatuna ikai khumna botki Panbaya badi English singamga chamapan nifumari gi May kunmathoida Battle of Red Hills aka point 2926 asi Malemgi Anisuba Lanjau Manungda Japanese amadi British ki Marakta Manipur da sokna kiba khwaidagi achauba lanfamamani So I'm delighted to be here today at the Red Hill Memorial Site to remember the lives lost from all sides, be they Japanese side, Indian side, British side. There were troops from all over the world fighting over this land. And we should remember them because by remembering we'll avoid future conflicts like the one we had here 74 years ago. And as my message to the young people who've attended today's celebration is, don't let the small conflicts between you turn into major conflicts as we had 74 years ago. Chahi kayagi mamangdagi saba loisinduna thamliba TG Higher Secondary School gi nauna saba building block athuba matamda loisingadabani haine emsuna mari lenaba singi pukning chingsilakli school asigi mamang thangba sarukta matam kayagi mamangdagi saba loisinduna achauba mafam ama kansinduna laklibasi loisinbeduna sizinaba yahanbiyo hairi school asida tamjaningba mahairoi kaya school capacity laitabadagi tamba fangdabagi fibam ama dalaire nakala maromda school asigi library gi famfam phawba matik chana laitabana mahairoi kaya library changbagi hainabi leitre hairi athuba matamda education minister amadi education director na hakthengna na chatuna yengsin binaba makhata na appeal tawrakli Matang swai se break amalausa ke break ki matungda chahi asigi CBSE na lauba class 10 examination ki result ngasi nungthil lauthokhi bagi pau amadi Manipur amasung malem ki tongan tongan ba ipau sing puduna lakchege impact news pu mi engta tuna lebi unified mayam pamukana taram nokchari bulletin asigi makhata ba pau miyam de bizari Chaliba chahi English singaniga sukna tarani pan ki Central Board of Secondary Education CBSE na lauba class 10 examination ki result lauthokre chahi asigi oina mahairoi marina apunba mark chamnga gi manungda chamri ga marfutara mapan fangduna pass tawkre makhoi sing adudi Prakar Mittal of DPS Gurugram Rimzim Agarwal of RP Public School Bijnor Nandini Gak of Scottish International School Shamli and Shri Lakshmi Ji of Bhavans Vidyalaya Cochinni result asi nungthil pung marida
haidokani haina tawramba adu pung ahumda ngangkhatlaga haidokhibani hauzik examination asigi result ki CBSE ki official website www.cbse.nic.in natraga www.cbseresults.nic.in Google search page, Bing search page, SMS organizer app amadi umang app ki khutangda yengba yare exam asida Tiruvananthapuram na chada marfutara mapan ga dasmik taruk suino pass tawduna khwaidagi yamna pass tawba lebak asigi district oikre Chennai na chada marfutara taret ka dasmik ahum taret pass tawduna anisuba amadi Ajmer na chada marfutara mathoi ga dasmik nipan taruk pass tawduna ahum subada lairi Bosem na lauba chahi asigi SSLC examination da ahan bani suba amasung ahum suba position yauna position holder kaya puthokiba Little Flower School gi exam asida mai paklaklaba mahiroi sing okpagi thoram pangthokre school asigi mahiroi yaifabi mayengbam Patel Lairanjam amadi Angela athokpam na ahan bani suba amadi ahum suba position laktuna school asigi mingchet purakhibani position ahum asida natana tara humdoi suba kun suba kunmathoi suba amadi kulumdoi suba position holder singda natana subject topper kaya school asina laukhibani ngasi sangai purauda leiba school asida pangthokiba thoram aduda exam aduda makok mathang takraba mahiroi singbu citation case award amadi momento piduna pukning thogatki loinana exam aduda mai paklaglaba school asigi mahiroi singna tungda mai pakpa mioi amamam oiraknaba school asigi oja singna yaifa mangol pikhi Central Government ki Housing for All by 2022 haiba flagship program ki makhada Thoubal Municipal Council ki manungda leiba yum leizadaba mioi chani ga tara nipanda yum sanana bagi senfam lupa lising homfu bank ki khutang da ngasi yenthokre Thoubal Municipal Council ki Sorok Pokchau da leiba indoor hall da pangthokpa thoram amada beneficiary sing da selfam sing adu yenthoki ngasi ki thoram adu da mahut ki secretary Mongjam Joina flagship program asigi phase ahumgi Manungda ahanba oina mioi chani ga marfutara nipanda pigedaba selfam gi check oina HDFC Bank Thoubal branch ki official singda khusinaki hariba senfam asi direct benefit transfer ki khuthangda HDFC Bank na beneficiary sing ki account da changhangedabani State Health Services na sinduna ngarangdagi hauraga June gi tang 8 fawba chathagadaba intensified diarrhea fortnight 2018 Thoubal district tasu district asigi deputy commissioner Haubam Roshita na ngasidagi haudokre District Health Society Thoubal sinduna CMO Thoubal gi complex da leiba NHM hall da pangthokpa numitara humdoi ni chimna chathagadaba diarrhea control program adu haudokladuna deputy commissioner Haubam Roshita na lebak asida diarrhea laina na naduna sibagi chang asi haujiksu mipainingai oiri India government na kumja lising ani ge supna tara mari dagi haukiba program asigi makhada lakliba 2020 fawbada diarrhea na naduna sibagi chang asi zero da hanta hannabagi pandamda program asi paikhatpani masida stakeholder oiriba maru oina anganwadi worker asa sing mama mapa sing na macha singbu checkson bibaga loinana program asi ki makhada piriba ORS amadi zinc tablet sing asi chehi manga fawbagi angang singda pijabiu haina appeal tawki Imphal East District ki manung channa District Commando Imphal East na lokhatpa checkson thawrangi saruk amoina ngasi Purairomba Nongpok Ingkholda combing amadi search operation ama ngasi pangthokre ngasi ayuk pung 3 makhai dagi na manga makhai fawba Imphal East Commando gi DSP Robinson Khamnam OC Inspector B Lungthang Vaipai gi mityeng makhada chathakiba combing amadi search operation adu Imphal East Commando Porompat Police Station amadi Imphal East Reserve Line gi nupi personal yawba apunba team amana chathakibani combing operation da nupi marfu yauna apunba mioi chani ga marfu tara spot verification tawgi loinana mioi mapanna makhata ba verification tawnana ba Porompat Police Station da sinakhi
Imphal West District ki City Police ki team amana laukhatpa checksin thaurang ki saruk am oina ngasi ngari gali Masjid Road amadi Nagamapal Fausabam Lairakta combing amadi search operation ama ngasi pangthokre Imphal West ki OC Sudhir yauna chathakiba thibu humbagi thabak aduda mioi chamarom de spot verification tauki adubu mifami pundi yaukhide Nakalamaromda ngasi Imphal West ki commando na ngasi ayupung mari makhai dagi na pung taruk makhai fauba Ragailong dasu koisenduna thibu humbagi thabak chathakre thibu humbagi thabak adu Ragailong da leiba bara sanba yumsing da laiba non local gi che chang surabra haina chathakibani thibu humba adu da non local marfunipan matik chaba saktak che piba ngamdabagi makha taba thabak chathanabagi damakta Imphal Police Station da pukre Thobal District Commando Team amana Wabagai Pol Star College manaktagi Pripak Pro-gi Kaderni chingnaduna fare hairiba wahengbam ongbi waikhom ningol Promila alias Inaw Chehi Nifumanga Mapuroiba W Mohon Hianglam Awang Lekai hairiba nupi asi Pripak Pro-ga hiram amatada mari leinade haina lalholop asigi Senior Publicity Officer Meleina Cherol amada sengdorakli Hizam Irabot ki khongbu oiduna lamdam asigi lomi sinmi tola taraba kaya gi damakta hotnaramba Laishram Ramsing alias Babu gi asaba mitam gi maikhum ngasi hangdokre loinana Babu gi punsi wari haiba wareng amasu mahaki masunupi sapna Laishram na fongki ngasi sanjenbam Santipur da pangthokiba thauramatuda Laishram Ramsing alias Babu ga loinana mahaki loinabi tamphamani amadi mahaki macha Laishram Santi gi mitamsu hangdokhi Panbayabadi Laishram Babu Kurai Lamlongda Pokibani Women Helpline Office DC Complex Lamphil Pataki Second MR Gate Manakta Laiba Anova Social Welfare Department Headquarter Directorate Complex ta Hongtok Padagi Nongmada Pung Kunmari Mathau Toriba Women Helpline number 181 Matam Kharagi Oina out of service oigani masigi mahutta anova helpline phone number 7005776144 amuka naijage 7005776144 da call tobirakna ba cherol amana khangalakli Inspector Achilles Kumar na luchingba Taranithoi Suba National Disaster Response Force Arunachal Pradesh na Flood Rescue and Earthquake Haibalam asida awareness program ama Bisnupurgi PRDA office ta ngasi pangthokre program adu da Inspector Achilles na NDRF ki matangda amadi disaster thokpa matamda NDRF na laukhatpa cheksin thorang kayagi matangda wangangki Bisnupur district ki miyam na saruk yakiba program adu da state asida ngasi fauba mayok naduna lakiba disaster singi matangda khananenakhi Technopal District ki More Subdivision ki Manung Chana Laiba Hangki Choi Village ta ngasi Go to Village Khungang Satsi Mission and Bankim Additional Deputy Commissioner More na Haudokre Thauramasi Khulasi gi Jatri Nivas Hall da Pangthoki bani Thauram ki Manung Chana Chief Minister gi Hakshel gi Tengbang gi card JSY gi Makhada Angang Unakraba Mama Singda Sel gi Tengbang Yenthoki Ujala scheme gi makhada gas connection lairaba angang singda lairik yenthoki bagaloinana government ki lairiba scheme gi khudong chaba kayasu beneficiary singda yenthoki Haukiba chahi English singani ga supna tara taret ki August nipanda faduna jail da leirakiba Myanmar macha MZ La alias Abdul Hussein masagi chahi homfu suraba miui asi masagi anaba amadagi ngasi Jenims Hospital da pukhatuna SICCU ward ta laikanaraba matungda ayuki pung taruk taba matamda laikhidre Myanmar gi ya khal butindang Minkina Police Station, Kachin District tagi mioi asigi FIR number na 71082017 KCGPSU by S14 ni asi bahakchang asi makhataba investigation ki damak Jenims ki mok ta thamkre akupa marol Imphal East Police Station natraga station asigi OC ki phone number 81320436
788 नत्रगा सेकेंड ओसी की नंबर 9774418896 तगी खंगलबा यागनी हाइना चेरोल अमदा खंगलकली अके अमौगी लमदा थवाई यावजबा मियोइसिंगी नुंगाइरबा पाव अमा ओइना थांगमैबन डीएम कॉलेज रोड थाउ ग्राउंड की ऑपोजिट ता मेन एवेन्यू हाइना मिंगथोनबा यूनिसेक्स सलून अमा मालेम की ओइना ममिंग लेरबा लॉरियल प्रोफेशनल पेरिस का खुसमनदुना ngasi हांगदोख्रे सलून असिदा नुपा अमदि नुपी सिंगी समककपदगी हौरगा सम मचु संगबना चिंगबा अके अमौगी सर्विस कया मयामदा प्रोवाइड तौगदौरी हौजिक सानबगी पाउदा थौबाल डिस्ट्रिक्ट T20 क्रिकेट टूर्नामेंट WYC वांगखेम अमदी अलमिन लिलोंग अनिना फाइनल दा लंबा तौनरगनी टूर्नामेंट असिगी ngasi सानखिबा मंगासुबा लीग मैच अदुदा WYC वांगखेम न टॉस ngamduna बैटिंग हाना सानखिबा मैच असिगी अपीव ओवर कुंदा विकेट मंगा खक तुरगा रन चामगा हुमफुमरी लौबा ngamki मसिगी पाउखुमदा मैच असिगी अनिसुबा बैटिंग सानखिबा LCIC मारेन खुन्ना ओवर तरामाथोइगा बॉल अमदा विकेट तरामक तुरगा सुपनगी रन निफु मंगा खक लौदुना मैच असी रन चामगा तरामापंदा माइथीबा नंगखी इनिंग्स असिदा विकेट मरी लौखिबा WYC वांगखेम की बॉलर मेकाना मैच असिगी मैन ऑफ द मैच ताखी चथरकलीबा टूर्नामेंट असिगी अरोइबा लीगतना टॉस ngamkiba अलमिन लिलोंगना बैटिंग हाना सानखिबा मैच असिगी अपीबो ओवर कुनगा विकेट अहुम खक तुरगा रन चामगा मरफुतरा हुमदोइ लौबा ngamki मसिगी पाउखुमदा मैच असिगी अनिसुबा बैटिंग सानखिबा CAL Masujid Road na over tarataret ka ball marida wicket tara magtura ka supnagi run marfutara humdoi khak lauduna match asi run chamada maithi banangki match asi da alamin lilongi all rounder sahadat na man of the match taki di Thobal District Cricket Association na sinduna luwang sangbam da leiba luwang pokpa cricket stadium da chathariba cricket tournament asida district asigi team mari na saruk yari chatharakliba tournament asigi final match haying sanaragani कुंट्रा सुबा स्पोर्ट्स अथॉरिटी ऑफ इंडिया के फाउंडेशन डे जून अमदा पांगथोकलगनी हाइरी खुमल लंपाकता लेबा स्पोर्ट्स अथॉरिटी ऑफ इंडिया की स्पेशल एरिया गेम्स सेंटर की इंडोर हॉल दा पांगथोकदबा फाउंडेशन डे की थौरम असिदा स्पोर्ट्स अथॉरिटी ऑफ इंडिया इम्फाल की मसक नायरबा मियोय कयाना सरुक यारगनी हाइना स्पोर्ट्स अथॉरिटी ऑफ इंडिया स्पेशल एरिया गेम्स सेंटर इम्फाल ना थादोरकपा चेरोल अमना खंगलकली गोपाल देव ए कांखुदिया स्कूल अमसुंग गोपाल देव बी कांखुदिया स्कूल अनिना अहानबा लेट हाउबम कुलविदु मेमोरियल लीग कम नॉक्ड आउट कांग टूर्नामेंट की फाइनल दा लंबा तौनरगनी ngasi ya school da leba Shri Shri Gopal Dev ki kangsang da sanakiba chahi yankai manga amadi homfu manga ki mathak ki kang tournament asigi ani suba semi final da Gopal Dev B Kangkhut ya school na ibudo wangbrain khana chauba Kangkhut uche konbu panjil tara manga da maithiba piram laga चथरकली बाकांग टूर्नामेंट असगी फाइनल चंगबंगम की या स्कूल द लैबा RK इमोतोंबी की इमुंग मनुंग की सेंथंग मखादा गोपाल देव कांखुत या स्कूल न सिंधुना चथरीबा कांग टूर्नामेंट असिदा कांखुत तरेट न सरुक यारी मणिपुर कांग एसोसिएशन के मीटिंग मखादा चथरीबा टूर्नामेंट असगी फाइनल दा गोपाल देव ए कांखुत या स्कूल अमदी गोपाल देव बी कांखुत या स्कूल अनिना मथंग थागी तांग अहुमदा लंबा तौनरगनी अहानबा स्टेट लेवल इबुदौ नोंसाबा फुटबॉल टूर्नामेंट जून 10 की पांगथोकबा हौरगनी हाइरी कराम अवांग लेकाई यूथ क्लब चजिंग कराम न सिंधुना क्लब असिगी सानबुंगदा चथगदबा फुटबॉल टूर्नामेंट असिगी विनर दा लुपा लिसिंग यांखै अदुगा रनर्स अप दा लुपा लिसिंग कुंट्रा गी मना थंबगा लोइनना टूर्नामेंट असिदा सरुक यानिंगबा फुटबॉल क्लब सिंगना अकुपा मरोल क्लब असिगी सेक्रेटरी दगी खंगलबा यारगनी हाइरी फर्स्ट SDAU ट्रॉफी की ngasi सानखिबा मैच ता TML FC टेकचमना SDAU B बुपांजिल अनि अमदा माइथिबा पीख्रे SDAU ट्रॉफी असि टेकचमना सिंधुना था सिगी हौखिबा तांग कुंतरुक तकी टेकचम हाई स्कूल ग्राउंड दा चथखिबनी अरोइबदा बुलेटिन असि हेडलाइंस अमुक हन्ना मियामदा थमजरी नागा पीस अकोर्ड की मतंगदा पॉलिटिकल पार्टी सिंगी फिरेप खांगदोगनबा नोंमगी ओइबा पॉलिटिकल कन्वेंशन पांगथोक्रे CPI CPM LJP अमसुंग MPP की नतना अतै पार्टी की लाखिद्रे मैतै फुरुप सिंगी सनामही लाइनिंग चचब सिंगी यामना मरु ओइबा सनामही बु थौनिजबगी थौरम सनामही चेंग होंबगी थौरम हयिंग खोंगबाल अमदी कंगलादा पांगथोक्रे
अमसुंग CBSE na lauba class 10 examination ki result lauthokre chahi asigi oina mahairoi marina apunba mark chaunga gi manungda chamri ga 38 phangduna makok